Hi ma'am, good morning ma'am. Ngarang aina hawaja tingam maduni ngarang di aina munmandana ko ahum marirak chamaga tingam mane aduna khara langdi lange ko ado hojiksu ahum mari ka chamaga sese futlaga omamage ngasi di lai khuramba chauge ai na hagolaga ai thabak se loi loire aduga se fut ke na tawani hawajar इसिंग खरा हापचलगा फुट खरगे अदुगा आइसु तम तम लोइसलुरगे आइसु मफम खंगदेबा इचेना दुर्गा गी मंदिर ने हायबको अदु चटके तबने एने फिजे हुमजलिने अदो मचुम तारे त मखादा मै मुटबा अदुगा हवाईजार मनासिने उने मयम खुपाक से उने इचेना nga हेगा पिरमने अदो हवाईजार मनासे सिदि याम फजु फजरे पांबी अचौबदगी हेलकपैनाने सुम तैथोगा त दुम जाने अनिरक तैथोगा आइदि सेंग इसिंग चोत्रसु यारनि फि सेंग मने तैथोगा अदुगो ब्याम वीडियो से आई समझले थेंगने ना अदुगो ओमजनगरे सुमाइना गी टावल द ममांग दसु दुम जाउरबैना मयामनासु दुम खंगमने खले दुम मना से हापगा मना दो चाउबिना नुंगसु नुंगाइ सुमाइ तौनाइना मना दो थमगा टावल सिना फजना योमसले अदुगा आइसे लोइसलुरगे मयामसु दुम मफम दो येंगबिनासि अखोई लोशन में लोरे परुसु लोशले सुनुदी कुमधगरे अखोई परुसे माइ खंगाव अमता चादरे परुसे नोइथोय न मैम ना कमेंट दा हाबदो असेंबगी माइ खंगाव अमता चादरे तविसे चो फमुरो चो आइसु मफमदो चतेमिना खंगबुदी खंगदे इचेना जामनाबुदी लापतबको अदुना तुकतुकीसे चतोइनी टोटोसेदा अदो अखोई सेदा तोंगले दुगा इची होय मु फंगनबरनी आदा चलागा इची होय गिना सेदा लेबको जे मचानु बेनी से तोगले वाह थोना यु प्रिसिदी को बजे सिदे आंटी ते पिथोना वहां पे मैडम खाले आई कमाई तो माई फोगे पामर लोरे वीटू दे लो हां आसी शॉप दे लो तो पूरी इसे सुमसांगम दे तो से अरे स्कूटर दे सकनी angang ahumga ige ichega di la aduga daga sonuga la auri moy scooty da aduga tuktuki se sidai hen ba changmo yadre matega mala khupha jamni mafam se ing la natural oiba ko green sangbagi sangban mana masing se leire paino se mandir se chingdania ba mafam se yam phajana phaje khoi mapaga amuk laga se laktari yamna thapa nateba nakdine dum okhoidudagi yamna kayam haiduinesu khangde aduga jengorge mathakaraga mayam su yengbinasi aduga sida mayam melap oine dumaina phamame asna laida khuramnabagi agarbati dhup dip lai khara khara ga tawraga dum sigi plate simde lupa yang khai nena ase amamam pukhalaga lai khuramamage nade yektaba mayam yengbiba igi viewers singsu nade yektaba loina finabiba आइसु खुरमरगे मपा अखोय मपा यावरमदि क्याम नुंगाइ दोइनो मा यावद्रे पूजा सिता नंगजरमदि क्याम नुंगाइने खनबा पूजा से नंगदरे मासु आदुगा सुमाइना आइगी लौरे सिगी प्लेट सिमदे लुपा यांखैनि को आदो खुरमरगे अगरबत्ती ममदि से कलमगे इसोरदा मेला सु म्याम तो यांगांगी बेलून सानापो चानाबा थंगना म्याम योले अदुगा अहानबदा मथक्तदि दुर्गा इमागी मंदिर को मखादा गणेशना फंगे गणेश की मंदिर नि फजदरा व्हाइट के गोल्डन कलर की नतरसले गणेशना खुरम मैम सु खुरम नरी अदुगा गणेश की मपानदा दुम मनुंग द थाजन लंदेबको दिया सुगुमसे अगरबत्ती कसेने अदुना नुक्सी चुकन सिटपसिना चाउवाइसु यादबा हाइदि नुक्सी चिना तोइना बा चाकति चाइमे अदुगा नुक्सी न हेक्ता मुटपा अदुगा सुमाइना गणेश की खुरममे अदुगा कोइसे प्लेट अमतंग पोरे गणेश की खुरम मथकी दि पुनिंगाइ लेत्रे अमुक मथकी मु पुनबाइना दादाना लौरे सेलेरे गणेश अखोय खुरम लोइरगा थोकले हजिसे मथकदा कारगे मफमसे खुफा जमनि मैम कैमरादा दुगजामना खंगबा ngamdeba इचेना ममांगदेदा सेदा वाकिंग लाइने वीडियो तौरगा थारकपको अदु दुगजाम फजबा खंगदे लाआगदि अस खुफा जमनि मैम खुफा जमा अखोइना बारुनी काबगी दुमाइना का तौरे आइदि याम हेनादि वांगबुदि वांगदेबा दुसु सुम अखुफा जमा मैम आई हाइबम खंगदे तंदरा मखा मी मैम का हाउरे हुजिक मथक्तनि सेना खुफा जजंग मोय चिंगनिना
ꯎꯒꯁꯦ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯅꯨꯡꯁꯤꯠꯁꯦ ꯏꯪꯕꯒ ꯁꯤꯠꯇꯅꯀꯣ ꯁꯥꯊꯤꯅ ꯏꯪꯉꯦ ꯑꯗꯨꯒ ꯃꯊꯛꯇꯅ ꯗꯨꯔꯒꯥ ꯏꯃꯥꯒꯤ ꯃꯟꯗꯤꯔ ꯂꯩ ꯑꯩꯗꯤ ꯁꯤꯗ ꯗꯨꯔꯒꯥꯒꯤ ꯃꯨꯔꯇꯤꯒ ꯀꯩꯀꯩ ꯂꯥꯠ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯗꯨ ꯗꯨꯔꯒꯥꯒꯤ ꯃꯅꯨꯡꯗ ꯃꯨꯔꯇꯤꯒꯤꯗꯤ ꯅꯠꯇꯦꯀꯣ ꯃꯅꯨꯡꯁꯦ ꯀꯩꯅꯣ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯃꯟꯗꯤꯔ ꯑꯃꯗꯤ ꯂꯩꯔꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯌꯥꯝ ꯀꯠꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯟꯗ ꯆꯪꯉꯛꯄꯅꯤ ꯃꯤ ꯈꯨꯇꯤꯟ ꯑꯃꯅꯤ ꯃꯤ ꯂꯥꯏꯟ ꯌꯥꯝ ꯂꯩꯔꯦ ꯀ꯭ꯌꯨꯗ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯌꯧꯔꯛꯇꯅ ꯆꯪꯉꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯈꯨꯔꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯣꯏ ꯄ꯭ꯔꯁꯥꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯤꯖꯔꯤ ꯆꯥꯒꯁꯨ ꯄꯤꯊꯛꯅꯔꯦ ꯑꯗꯨ ꯆꯥꯅꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯕꯟꯗꯔꯁꯨ ꯀꯌꯥꯝ ꯌꯥꯝ ꯂꯩ ꯀꯦꯃꯦꯔꯥꯁꯤꯅ ꯄꯨꯔꯥ ꯀꯦꯞꯆꯔ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯃꯃꯥꯏ ꯀꯦꯃꯦꯔꯥ ꯃꯃꯥꯏꯁꯦ ꯃꯅꯤꯡꯁꯦ ꯇꯩꯊꯣꯛꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯉꯟꯁꯨ ꯉꯜꯂꯤꯕꯅꯤꯅ ꯆꯤꯡ ꯃꯊꯛꯅꯤꯅꯀꯣ ꯂꯩꯆꯤꯟꯒꯤ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕ ꯕꯟꯗꯔꯁꯤꯡꯁꯦ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯕꯟꯗꯔꯁꯤꯅ ꯑꯩꯒꯤ ꯐꯣꯟꯒ ꯄꯨꯈ꯭ꯔꯗꯤ ꯑꯗꯨꯝ ꯎꯗ꯭ꯔꯣꯗꯣ ꯃꯌꯥꯝꯗ ꯔꯤꯜꯁꯇꯒ ꯇꯧꯕꯅꯦꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯕꯟꯗꯔꯅ ꯃꯣꯕꯥꯏꯜꯒ ꯄꯨꯔ ꯆꯠꯈꯤꯕꯗ ꯑꯩꯁꯨ ꯀꯤꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯤ ꯂꯧꯕꯅꯤ ꯐꯠ ꯂꯥꯎ ꯃꯨꯜꯂꯒ ꯆꯠꯈ꯭ꯔꯗꯤ ꯊꯣꯛꯑꯦꯅ ꯅꯨꯡꯁꯤꯈꯤꯖꯥꯅꯤ ꯕꯟꯗꯔꯁꯤꯡꯁꯦ ꯃꯆꯥꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯁꯥꯗꯀ ꯆꯥꯔꯒ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯏꯆꯦꯒꯗꯤ ꯆꯥꯔꯛꯇꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯠꯂꯝꯕ ꯑꯒꯔꯕꯇꯤ ꯃꯣꯝꯕꯇꯤꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯥꯔꯨꯗꯣꯏꯅꯤꯅ ꯃꯅꯨꯡꯗꯗꯤ ꯊꯥꯍꯟꯗꯦꯕ ꯃꯩꯈꯨ ꯃꯅꯝ ꯀꯩꯀꯩꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯇꯧꯏꯅꯤ ꯃꯌꯥꯝ ꯁꯨꯡꯖꯥꯝꯁꯤꯒꯤ ꯑꯒꯔꯕꯇꯤ ꯃꯣꯝꯕꯇꯤ ꯊꯥꯔꯛꯄ ꯍꯥꯏꯁꯦ ꯃꯅꯨꯡꯗ ꯃꯩꯈꯨ ꯃꯅꯝ ꯃꯩꯁꯥ ꯃꯅꯝꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯥꯎꯆꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯍꯧꯖꯤꯛꯁꯤꯗ ꯅꯨꯡꯁꯥ ꯑꯅꯤꯈꯛ ꯂꯩꯁꯦ ꯑꯁꯤꯗꯒꯤ ꯃꯈꯣꯡꯁꯤꯗ ꯊꯥꯔꯦ ꯁꯤꯗ ꯑꯣꯏꯅ ꯃꯈꯣꯡꯁꯤꯒꯗ ꯊꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯑꯦꯗ ꯉꯟꯅ ꯑꯣꯏꯕꯒꯤ ꯃꯤꯁꯦ ꯇꯤꯜꯂꯁꯨ ꯈꯔ ꯐꯔꯦꯅꯤ ꯑꯩꯈꯣꯏ ꯄꯔꯨꯅ ꯐꯣꯇꯣ ꯅꯝꯕꯤꯌꯨ ꯍꯥꯏꯅ ꯂꯣꯏꯔꯦ ꯀꯟꯅ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯅꯝꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯀꯨꯝꯊꯔꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯐꯝꯁꯦ ꯐꯖꯕꯅꯦ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯤꯅ ꯐꯖꯩ ꯃꯐꯝꯁꯦ ꯏꯪ ꯏꯪ ꯏꯪꯒ ꯂꯥꯎꯔꯅ ꯁꯤ ꯂꯩꯔꯦ ꯃꯟꯗꯤꯔ ꯑꯗꯣ ꯈꯨꯔꯝꯃꯝꯃꯦ ꯅꯥꯗ ꯌꯦꯛꯇꯕ ꯍꯥꯏꯅ ꯑꯗꯨꯒ ꯀꯨꯝꯊꯔꯦ ꯑꯩꯈꯣꯏ ꯃꯈꯥꯗꯅ ꯒꯅꯦꯁꯀꯤ ꯂꯩꯔꯦ ꯅꯥꯟꯁꯨ ꯅꯥꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯠꯇꯣꯛ ꯋꯥꯏꯒ ꯁꯤꯠꯇꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯐꯝꯁꯦ ꯌꯥꯝ ꯅꯥꯜꯂꯦꯕ ꯃꯣꯠꯇꯦ ꯃꯐꯝꯁꯦ ꯍꯔꯥ ꯚꯔꯥ ꯏꯆꯦ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤ ꯗꯥꯟ ꯇꯧꯊꯣꯛꯏ ꯁꯨꯝ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗꯕꯁꯦ ꯄꯩꯁꯥ ꯍꯥꯞꯄꯤꯔꯝꯃꯦꯕ ꯑꯗꯨꯒ ꯃꯈꯥ ꯀꯨꯝꯊꯔꯦ ꯑꯩꯈꯣꯏ ꯄꯔꯨꯁꯤꯅ ꯄꯥꯅꯤꯄꯨꯔꯤ ꯆꯥꯒꯦꯅ ꯂꯣꯏꯔꯦ ꯏꯆꯦ ꯍꯣꯏ ꯖꯂꯤꯕꯤ ꯂꯩꯔꯤ ꯑꯩꯗꯤ ꯖꯂꯤꯕꯤꯁꯦ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯧꯁꯨ ꯍꯧꯕ ꯑꯩ ꯆꯥꯗꯤ ꯆꯥꯅꯤꯡꯗꯦꯕꯀꯣ ꯃꯤꯊꯥꯏꯁꯤꯡꯁꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯎꯐꯨꯟꯒꯁꯦ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯦꯂꯥꯅꯤꯅ ꯃꯌꯥꯝ ꯑꯃ ꯈꯨꯖꯤ ꯅꯥꯆꯤ ꯁꯅꯥ ꯀꯩꯀꯩ ꯃꯌꯥꯝ ꯌꯣꯜꯂꯦ ꯈꯨꯗꯣꯞꯀꯁꯦ ꯃꯆꯨ ꯀꯣꯏꯒꯗꯤ ꯍꯥꯏꯌꯦ ꯀꯣꯛꯀꯗ꯭ꯔꯥ ꯀꯣꯏꯗ꯭ꯔꯥ ꯈꯪꯗꯦꯁꯦ ꯈꯨꯖꯤ ꯖꯦꯡꯉꯤꯁꯦ ꯅꯥꯄꯤꯒ ꯃꯌꯥꯝ ꯂꯩꯔꯦ ꯈꯨꯖꯤ ꯅꯥꯆꯤ ꯌꯣꯟꯕꯁꯨ ꯃꯌꯥꯝꯗꯤ ꯂꯩ ꯑꯗꯨꯒ ꯁꯤꯝꯗ ꯆꯪꯉꯛꯄꯅꯦ ꯁꯣꯅꯨꯒ ꯇꯥꯗꯣꯒ ꯀꯩꯅꯣꯒꯗꯤ ꯆꯠꯈꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯔꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯦꯒꯥꯏꯔꯦ ꯏꯆꯦꯅ ꯏꯆꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯁꯦꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯎꯒꯦꯅ ꯂꯥꯛꯄꯅꯤ ꯐꯤ ꯑꯗꯣ ꯃꯣꯏ ꯑꯩꯉꯣꯟ ꯂꯝꯕꯤꯗꯩ ꯄꯣꯞꯀꯣꯔꯟ ꯂꯩꯔꯛꯄꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯄꯤꯖꯒꯦ ꯆꯥ 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 이마 따따 에메 예 ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯅꯤꯁꯦ ꯐꯝꯃ ꯆꯥꯔꯤ ꯏꯆꯦꯅ ꯏꯆꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯁꯦ ꯏꯆꯦ ꯏꯟꯖꯥꯡ ꯊꯣꯡꯉꯝꯃꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯐꯤ ꯍꯣꯡꯗꯣꯛꯄ ꯂꯥꯛꯏꯁꯤꯗ ꯕꯣꯔꯥ ꯈꯔ ꯍꯧꯒꯦꯅ ꯖꯦꯅꯝꯁꯦ ꯍꯦꯛꯂꯛꯄꯅꯤ ꯂꯦꯜꯂꯛꯄꯅꯤ ꯖꯦꯅꯝꯒꯤ ꯕꯣꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯨ ꯈꯔ ꯄꯨꯖꯝꯃꯒꯦ ꯑꯗꯨꯒ ꯑꯩꯅ ꯏꯆꯦꯗ ꯆꯥꯔꯣꯏꯁꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯅꯔꯕꯅꯤꯅ ꯍꯥꯏꯕ ꯏꯆꯦꯅ ꯌꯥꯗ꯭ꯔꯦ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯖꯦꯅꯝ ꯈꯔ ꯂꯦꯜꯂꯛꯄꯁꯦ ꯈꯔꯗꯤ ꯕꯣꯔꯥ ꯍꯧꯔꯦ ꯈꯔ ꯃꯁꯤ ꯏꯆꯦ ꯄꯨꯕꯤꯒꯦ ꯇꯧꯕꯅꯤ ꯆꯠꯂꯣ ꯂꯥ ꯆꯠꯁꯤꯂꯥ ꯆꯠꯁꯦ ꯕꯥꯕꯨ ꯅꯪ ꯒꯦꯟꯖꯤ ꯎꯔ ꯃꯥꯜꯂꯦ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯂꯩ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯖꯨꯕꯥ ꯀꯨꯁꯨꯝꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯐꯖꯝꯅꯤꯅꯦ ꯑꯩ ꯀꯦꯃꯦꯔꯥꯁꯤꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯨꯏꯅ ꯄꯥꯏꯁꯜꯂꯛꯇꯣꯏ ꯃꯥꯜꯂꯦ ꯈꯨꯐꯖꯝꯅꯤ ꯑꯉꯥꯡ ꯑꯅꯤꯒ ꯑꯩꯒ ꯍꯧꯖꯤꯛ ꯗꯨꯛꯇꯨꯒꯤꯗ ꯂꯥꯛꯑꯦ ꯏꯆꯦ ꯍꯣꯏꯗ ꯆꯥꯔꯨꯔꯒꯦ ꯄꯨꯟꯅ ꯕꯣꯔꯥꯅꯦ ꯆꯥꯛ ꯏꯟꯖꯥꯡ ꯇꯧꯅ ꯆꯥꯊꯔꯨꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯁꯟꯗꯥꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯅꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯁꯤꯗ ꯒ꯭ꯔꯥꯎꯟ ꯑꯃꯗ ꯃꯦꯂꯥꯁꯨ ꯇꯧꯏ ꯗꯨꯔꯒꯥ ꯄꯨꯖꯥꯁꯨ ꯇꯧꯏꯕ ꯑꯗꯣ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯕꯤꯔꯨꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯏꯆꯦ ꯍꯣꯏ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯂꯥꯛꯑꯦ
ꯁꯣꯅꯨꯒ ꯄꯔꯨꯒ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒ ꯗꯗꯥꯒꯗꯤ ꯃꯣꯏ ꯁ꯭ꯀꯨꯇꯤꯗ ꯆꯠꯈ꯭ꯔꯦ ꯑꯩꯒ ꯏꯆꯦꯒ ꯀꯩꯅꯣꯒꯅ ꯁꯣꯅꯨꯒꯅ ꯈꯣꯡꯅ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯅꯛꯏꯌꯦꯕ ꯁꯤꯗꯤꯀꯣ ꯁꯤꯗꯤ ꯌꯥꯝ ꯅꯛꯑꯦ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯑꯦ ꯉꯥꯛꯇ ꯑꯉꯥꯡꯁꯤꯡꯒꯤ ꯍꯔꯥꯎꯅꯕꯅꯤ ꯀꯣꯏꯊꯣꯛꯄ ꯄꯨꯕꯤꯔꯛꯏ ꯑꯁ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤ ꯃꯐꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨꯗꯤ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯦ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯤꯅ ꯌꯥꯝ ꯆꯥꯎꯔꯦ ꯃꯦꯂꯥꯁꯨ ꯇꯧꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯅꯨꯡ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯁꯤ ꯌꯧꯔꯦ ꯑꯁꯤꯒꯤ ꯑꯩꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯌꯦꯡꯕꯀꯣ ꯀꯥꯏꯗꯅꯣ ꯁꯤꯒꯤꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯏꯅꯪ ꯅꯪꯉꯦ ꯑꯩꯈꯣꯏꯁꯦ ꯆꯠꯇꯕ ꯃꯍꯥꯗꯦꯕꯀꯤ ꯑꯣꯏꯅ ꯃꯊꯛꯇ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯃꯍꯥꯗꯦꯕꯁꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯩꯀꯩ ꯂꯩꯕ ꯑꯗꯨꯝ ꯌꯦꯡꯉꯨꯔꯒꯦ ꯑꯗꯨꯒ ꯃꯦꯂꯥ ꯑꯉꯥꯡꯁꯤꯡꯒꯤꯇ ꯂꯥꯛꯄꯅꯤꯗ ꯑꯅꯝꯕꯅ ꯃꯊꯛꯀꯁꯦ ꯈꯨꯐꯖꯝꯅꯤ ꯑꯗꯣ ꯃꯣꯏ ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯂꯩ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯤꯅ ꯃꯅꯨꯡꯗꯗꯤ ꯐꯖꯅ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯦ ꯃꯣꯏ ꯑꯇꯩꯒꯤ ꯗꯗꯥ ꯍꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯈꯪꯗꯦ ꯃꯦꯂꯥꯅꯤꯅ ꯀꯩꯅꯣ ꯀꯇ꯭ꯔꯦꯡ ꯆꯧꯀꯤꯁꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯩꯅꯣ ꯀꯧꯕꯗꯣ ꯁꯤ ꯔꯥꯎꯟ ꯂꯩꯕꯁꯦ ꯃꯣꯏ ꯃꯣꯃꯣ ꯆꯥꯅꯔꯦ ꯑꯉꯥꯡ ꯑꯍꯨꯝ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯇꯣꯝꯕꯤꯗꯤ ꯆꯥꯗ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯆꯥꯏ ꯃꯣꯃꯣꯁꯦ ꯑꯗꯨꯒ ꯁꯨꯅꯨ ꯍꯣꯏꯁꯤ ꯑꯉꯥꯡꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯣꯡꯅꯕ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯗ ꯐꯝꯃꯦ ꯑꯉꯥꯡꯁꯤꯡꯒꯤ ꯍꯔꯥꯎꯅꯕꯇꯅꯤ ꯑꯩꯈꯣꯏꯕꯨ ꯄꯔꯨꯅ ꯑꯝꯇꯪ ꯂꯥꯎꯔꯛꯄ ꯌꯦꯡꯉꯨꯀꯣ ꯐꯥꯁꯇꯗꯤ ꯇꯣꯡꯉꯦ ꯅꯨꯡꯉꯥꯏꯔꯦꯅ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯇꯣꯝꯕꯤꯁꯦ ꯀꯞꯈꯠꯂꯛꯏꯁꯦ ꯑꯃꯨꯛ ꯑꯍꯥꯟꯕꯗꯤ ꯇꯣꯡꯒꯦ ꯑꯗꯨꯒ ꯇꯣꯡꯈꯠꯂꯒ ꯀꯤꯕꯗꯣ ꯁꯤꯁꯦ ꯌꯥꯗ꯭ꯔꯦ ꯀꯞꯅ ꯀꯨꯝꯊꯔꯦ ꯃꯥ ꯑꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏ ꯄꯔꯨꯁꯤꯅ ꯃꯣꯏ ꯃꯄꯥꯒꯤ ꯂꯦꯡꯒꯥꯁꯤꯗ ꯑꯔꯦ ꯚꯥꯏ ꯎꯇꯥꯔꯗꯣ ꯑꯩꯁꯤꯅꯤ ꯍꯤꯟꯗꯤꯗ ꯉꯥꯡꯉꯦ ꯃꯥ ꯀꯨꯝꯊꯔꯒꯦ ꯅꯣꯛꯄꯅ ꯁꯤꯟꯅꯔꯦ ꯃꯥꯏ ꯈꯨꯍꯥꯏꯁꯤ ꯃꯁꯤ ꯉꯥꯡꯉꯦ ꯍꯅꯨꯕꯅꯤ ꯄꯨꯔꯥ ꯑꯗꯨꯒ ꯔꯥꯎꯟ ꯇꯔꯨꯛꯂ ꯂꯩꯕꯤꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯉꯥꯡꯒꯤ ꯁꯣꯝꯗ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯅꯤꯅꯀꯣ ꯃꯦꯂꯥ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯁꯤ ꯇ꯭ꯔꯦꯟꯁꯤꯗ ꯑꯃꯨꯛ ꯇꯣꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯍꯟꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯇ꯭ꯔꯦꯟꯁꯤꯗ ꯑꯃꯨꯛ ꯇꯣꯡꯉꯒꯦ ꯍꯥꯏꯅ ꯇꯤꯀꯦꯠ ꯂꯧꯔꯁꯤ ꯇꯤꯀꯦꯠꯇꯣ ꯂꯨꯄꯥ ꯌꯥꯡꯈꯩ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯁꯣꯅꯨꯒ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯍꯟꯒ ꯐꯝꯈ꯭ꯔꯦ ꯑꯩꯒ ꯄꯔꯨꯒ ꯁꯨꯝ ꯑꯉꯥꯡꯁꯤꯡꯅꯤꯅꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯔꯠ ꯌꯥꯝ ꯁꯣꯟꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯗꯤ ꯀꯤꯖꯕꯅ ꯁꯤꯇ ꯑꯣꯏꯔꯁꯨꯀꯣ ꯑꯁ ꯁꯣꯏꯕ ꯍꯥꯏꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯗꯅ ꯑꯗꯨꯝ ꯇꯣꯡꯕ ꯍꯥꯏꯗꯨꯅꯦ ꯑꯩ ꯑꯃꯐꯥꯎ ꯇꯣꯡꯖꯗꯦ ꯑꯩ ꯀꯤꯁꯨ ꯀꯤ ꯌꯥꯝꯅꯅꯦ ꯁꯤꯗ ꯌꯦꯡꯉꯨꯅ ꯁꯤꯒꯤ ꯃꯔꯤꯁꯦ ꯆꯠꯂꯤꯁꯤ ꯑꯣꯏꯅ ꯁꯠ ꯂꯥꯞꯄ ꯅꯥꯟꯊꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯧꯕꯒꯤ ꯈꯔꯗꯤ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯄꯔꯨ ꯁꯤꯗꯤ ꯀꯤꯗ꯭ꯔꯦ ꯃꯃꯥꯡꯒꯤꯗꯨꯗꯤ ꯀꯤꯈꯔꯦ ꯌꯥꯝꯅ ꯂꯣꯏꯔꯦ ꯔꯥꯎꯟ 10ꯔꯛꯂ ꯀꯩꯅꯣ ꯈꯪꯗꯦ ꯂꯩꯔꯒꯀꯣ ꯀꯨꯝꯊꯔꯦ ꯃꯐꯝꯒꯁꯦ ꯊꯣꯛ ꯅꯣꯝꯃꯤꯀꯣ ꯆꯠꯐꯝꯒꯁꯦ ꯀꯤꯒꯖꯥꯅꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯗ ꯑꯃꯨꯛ ꯀꯨꯝꯊꯔꯦ ꯇ꯭ꯔꯦꯟꯗꯨꯒꯗꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯒꯁꯤꯗ ꯑꯃꯨꯛ ꯇꯣꯡꯈꯔꯦ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯇꯣꯝꯕꯤꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯁꯨꯝ ꯇꯣꯡꯕ ꯑꯇꯩꯁꯤꯡꯗꯤ ꯂꯣꯏ ꯆꯥꯅꯩꯑꯕ ꯑꯩꯈꯣই ꯄꯔꯨꯁꯦ ꯄꯨꯔꯥ ꯍꯟꯅꯨꯕ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯕꯥꯏꯛꯁꯤꯗ ꯐꯝꯃꯒ ꯃꯥꯁꯤ ꯂꯦꯡꯗ꯭ꯔꯤ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯔꯁꯀꯤ ꯑꯗꯨꯒ ꯏꯆꯥꯎ ꯆꯥꯎꯉꯦ ꯃꯉꯣꯟꯗ ꯆꯥꯟꯅꯗ꯭ꯔꯦ ꯕꯥꯏꯛꯁꯤꯒ ꯑꯗ ꯃꯥ ꯅꯨꯡꯉꯥꯏꯖꯔꯤꯀꯣ ꯃꯥꯅ ꯑꯁ ꯑꯉꯥꯡꯒꯤ ꯃꯦꯂꯥ ꯀꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯦ ꯑꯉꯥꯡꯒꯤꯇꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯉꯥꯡ ꯑꯍꯟ ꯑꯅꯤꯒꯤ ꯁꯤꯗ ꯇꯣꯡꯉ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣꯅꯦ ꯑꯁꯣꯝꯗ ꯑꯩꯒ ꯑꯩꯒꯅ ꯑꯇꯣꯝꯕ ꯁꯦꯟꯅꯔꯤꯉꯩꯗ ꯁꯤꯗ ꯗꯗꯥꯅ ꯑꯃꯨꯛ ꯁꯤꯗ ꯑꯍꯟꯁꯤꯡ ꯑꯅꯤꯁꯦ ꯄꯨꯔꯛꯑꯦ ꯁꯤꯃꯗꯤ ꯍꯦꯟꯅ ꯀꯤꯈꯔꯦ ꯂꯥꯛ ꯂꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯏꯄꯥꯅ ꯑꯩꯈꯣꯏ ꯑꯩ ꯏꯅꯥꯎꯅꯨꯄꯤꯒ ꯑꯗꯩꯗꯤ ꯁꯣꯅꯨꯒ ꯑꯗꯩꯗꯤ ꯏꯄꯥꯗꯨꯒ ꯃꯣꯏ ꯇꯣꯡꯕꯒꯤꯗꯣ ꯑꯁ ꯁꯤ ꯂꯥꯛ ꯂꯪꯕꯤꯁꯦ ꯀꯟ ꯅꯣꯡꯕꯁꯦ ꯑꯩ ꯁꯥꯊꯤꯅ ꯀꯤꯒ꯭ꯔꯖꯥꯠꯅꯦ ꯑꯩꯈꯣꯏ ꯁꯣꯅꯨꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯍꯟꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯟꯁꯤꯁꯨ ꯀꯌꯥꯝ ꯍꯔꯥꯎꯗꯅ ꯃꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯅꯦꯝꯅ ꯇꯧꯏꯁꯨ ꯑꯅꯦꯝꯅ ꯁꯤꯗ ꯍꯔꯥꯎꯔꯤ ꯑꯗꯨꯒ ꯑꯅꯦꯝꯅ ꯁꯣꯝꯗ ꯂꯦꯞꯈꯔꯦ ꯉꯥꯏꯍꯥꯛ ꯔꯥꯎꯟ ꯂꯩꯔꯒ ꯀꯣꯛ ꯉꯥꯎꯔ ꯃꯥꯏ ꯀꯨꯝꯊꯔꯛꯏ ꯌꯦꯡꯉꯨ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯀꯣꯛ ꯉꯥꯎꯔꯤ ꯑꯁ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯑꯁ ꯀꯤꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯒ
ꯁꯤꯗ ꯑꯃꯨꯛ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯇꯤꯀꯦꯠ ꯀꯛꯑꯦ ꯑꯗꯨꯒ ꯁꯣꯅꯨ ꯄꯔꯨꯁꯨ ꯀꯤꯔꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯇꯣꯝꯕꯤꯁꯤꯁꯨ ꯀꯤꯗꯅ ꯀꯞꯇꯅ ꯑꯗꯨꯝ ꯁꯤꯒꯤ ꯇꯤꯀꯦꯠꯇꯤ ꯑꯔꯦꯝꯕꯗ ꯃꯥꯡꯉꯒ ꯑꯗꯨꯝ ꯀꯨꯝꯊꯔ ꯂꯥꯛꯑꯦ ꯃꯣꯏ ꯑꯅꯤꯁꯤꯁꯦ ꯁꯥꯟꯅ ꯉꯝꯗ꯭ꯔꯦ ꯀꯤꯌꯦꯅ ꯑꯗꯨꯒ ꯑꯩꯒ ꯏꯆꯦꯒꯅ ꯑꯗꯨꯝ ꯀꯞ ꯀꯔꯤ ꯌꯣꯟꯕꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯕꯅꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯩꯅ ꯁꯤ ꯊꯨꯝꯒꯤ ꯍꯥꯞꯅꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯀꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯏꯆꯦꯗꯤ ꯌꯦꯡꯊꯔꯤ ꯃꯥ 이제 ꯄ꯭ꯂꯦꯠꯀ ꯀꯩ ꯀꯞꯀ ꯌꯦꯡꯉꯦ ꯁꯤ ꯐꯖꯕꯇꯅꯦ ꯑꯁꯤꯁꯦ ꯀꯤꯖꯩ ꯁꯨꯃꯥꯏꯅ ꯃꯅꯥ ꯐꯠ ꯂꯥꯎꯅ ꯇꯦꯛꯈꯤꯅꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯑꯁꯤꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯄꯩꯁꯥ ꯇꯥꯎ ꯌꯥꯗꯕ ꯑꯗꯨꯒ ꯁꯤ ꯕꯦꯒꯁꯤꯡꯁꯤꯅ ꯂꯣꯏꯅ ꯂꯨꯄꯥ 100 ꯖꯍꯥꯖꯁꯨ ꯂꯧꯕ ꯂꯨꯄꯥ 100 ꯍꯥꯏꯅ ꯑꯗꯣ ꯌꯦꯡꯕꯗꯤ ꯌꯥꯝ ꯐꯖꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯟꯁꯦ ꯃꯥꯒꯤ ꯆꯦꯟꯗꯣ ꯌꯥꯝ ꯄꯤꯛꯄꯀꯣ ꯑꯅꯤꯁꯨ ꯄꯤꯗꯕ ꯑꯃꯨꯛ ꯇꯠꯈ꯭ꯔꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅꯒꯗꯤ ꯑꯗꯨꯝ ꯁꯥꯏꯠꯇꯒ ꯌꯥꯟꯊꯕꯗꯤ ꯐꯖꯗ꯭ꯔꯣꯕꯅꯤ ꯁꯤꯡꯁꯦ ꯂꯣꯏꯅ ꯂꯨꯄꯥ 100 ꯍꯥꯏꯅ ꯍꯥꯏ ꯆꯦꯟ ꯐꯠꯇꯕꯅꯤꯅ ꯄꯣꯠꯇꯤ ꯃꯅꯨꯡꯗꯒ ꯍꯥꯡꯗꯣꯛꯑꯒ ꯌꯥꯝꯅ ꯐꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯁꯣꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯕ ꯈꯣꯠꯄꯒꯤꯗꯤ ꯕꯖꯥꯔꯗꯒꯗꯤ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯁꯤꯒꯤꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯀꯣ ꯅꯨꯄꯤ ꯃꯆꯥꯅꯒ ꯑꯗꯨꯝ ꯁꯥꯏꯠꯇꯒ ꯖꯥꯟꯕꯒꯤꯀꯣ ꯃꯔꯤꯒꯁꯤꯗꯤ ꯈꯨꯄꯤ ꯀꯝꯅꯤ ꯇꯠꯈ꯭ꯔꯦ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯁꯤꯁꯦ ꯌꯥꯝ ꯐꯖꯕꯀꯣ ꯑꯩꯅ ꯁꯤꯁꯦ ꯒ꯭ꯔꯦꯞ ꯃꯆꯨꯁꯦ ꯑꯗꯣ ꯃꯈꯥꯗꯁꯨ ꯔꯦꯗ ꯀꯂꯔꯒꯁꯨ ꯂꯩꯔꯤ ꯐꯖꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯑꯗꯨꯝ ꯖꯦꯡꯉ ꯊꯣꯛꯂꯛꯑꯦꯗ ꯄꯣꯠ ꯐꯠꯇꯕꯁꯤꯗ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡ ꯄꯣꯞꯀꯣꯔꯟ ꯄꯤꯖꯔꯒ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯍꯥꯏꯅ ꯄꯔꯨ ꯃꯈꯣꯡ ꯅꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯊꯣꯛꯂꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯊꯣꯡꯉꯒ ꯑꯗꯨꯝ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ